FIFA World Cup ki nahan numidang sanakhiba final match ta Argentina na mai pakpagi harauba phongdoktuna kapthorakpa nongmai maruna panbadagi Leikhidabaga singzamai wangma Vegebati Leikaidagi Salam Ningol Laishram Ongbi Ibetombi Misiga Mari Leinana semkhiba Joint Action Committee Against the Brutal Killing of Laishram Ongbi Salam Ibetombi Debi gi mihut singangasi Chief Minister N Biren ga unaduna Wari Snakhre Chief Minister gi office ta unakhiba duda JC gi maikedagi CM da memorandum amasu bisinki Chief Minister gi maikedagi thawdo adu yamna laibak thiba mani Leikhidabaga imung manung amadi sagai natai yauna miyamna thengnariba awabada aihaksu saruk yajari thawdo adu ge chumba langla langjil thidongna ba mari leinaba police station na case ama lokhatle thijinbagi thabak su chathari chingnaba miyo emasu police na fare lenga ki maikedagi lokhatfam thokpa action suksoi soidana athuba matangni manungda lokhatkani Leikhidabaga imung manungda lenga ki maikedagi pangba yaba mateng pangani haina phongdoki hairi panba yabadi laibak thiba thawdo adu thokraba matung police na satharakhiba thijinbagi thabakta Leikhidabaga Ibetombiga naknana leiba license gun paiba khangembam devakanta chahi yankhai apokpa Navakumar kauba miyo ema police na machin hangnaba fagat khibani